All India Radio Impalgi A Grade Artist Oiruba Brahmapur Kala Sangam Impalgi Senior Director Khwairapam Bisomitrana Kumza Lesinganiga Kunmarigi Manipur State Kala Academy Award for Theatre Fanglakpada Sangam Asina Ngasi Nungtil Harau Tayamna Opagi Thoram Ama Sangam Asigi Sanglenda Pangthokre Thoramaduda Adhikari Mayum Haridas Sarmana Chief Guest Sangamgi President Adhikari Mayum Basanta Kumarna President Oina Saruk Yakhi Ningsing Bayabadi Khwairapam Bisomitra Brahmapur Kala Sangam Dagi Horaklaga Rup Mahal Theatre gi actor playwright amadi director oina work tawrakiba tanglaba actor and director ni Manipur State Film Award manga fangkraba film gi actor screenplay write amadi director amasuni tongan ba International Film Festival kaya amada lemzaningai werba film award kaya phanglakraba filmmaker amasuni All India Radio Imphal gi A Grade Artist amasuni Leipak miyamna Durjadon Tikendrujit amadi Narsinga Saba hairaga Thoidokna Sakhangnariba Saknairaba Artist amani Mahak YCB Brahmapur gi President oina Thausupurami English nganiga Kulumdoi amadi Kunmari gi oina Manipur State Kala Academy na piba award sing manungda Thang Tagi item da award phanglakraba awardee ahom T.S. Ibohanbi Maitei, K.I. Surchandra Maitei amadi young talent ki oina Li Priyadarshini bu taramna opagi thoram ngasi khurai kongpal sajor lekai deleba L. Birahari Maitei yumda pangthokre All Manipur Saibi Association sinduna pangthokiba thoram maduda All Manipur Saibi Association ki President L. Birahari Sangit Natak Academy Awardee C.S. Ranjit Kuman Social Worker W. Nabasandra amadi National Awardee Cultural Activist L. Joy Kumarna thoram mapuina saruk yakhi English nganiga kulumdoi amadi kunmari gi oina thang tada Manipur State Kala Academy Award pirakraba T.S. Ibohanbi Maitei K.I. Surchandra Maitei amadi young talent gida L. Priyadarshini da Soul Citation amadi Bouquet piduna ikai khumnabasu utkhi thawramadu pangthokpagi matangda All Manipur Saibi Association gi President L. Birahari Maitei na haikibada thang tagi lamda Katokpa amaga loinana art form asibu yokhatnaba hotnabada katokpa amaga loinana thabak tawbagidama Manipur State Kala Academy Imphal na award pibirakpa ase thaganingai ni award piba haibasida nganba amadi thengba haiba karisu leite thangta haibasida pokpadagi siba phawbagi manungda leiba gun kaya suna yauri lengak lon suna yawba thaksi khasi hauna lon sat kayagi tamnafam oiriba thangta haiba art form asida Thang Tagilamda Punsigi oina Katokpa Magaloina Tabak Tauzariba, Ozaguru Singda Award Piduna Ikai Kumnaba Ulakpa Sibu, Ikai Kumnaba Utuna Makoibu, Asamba Kudol Piduna Ikai Kumnaba Utpanihaina Mahang Makataki. Singzamai Tongam Lekaida Lairambi, Ngairangbam Ongbi, Sorodonina, Haukiba November Kunipanda, Ikang Kangodana Leikidabada, Diamond Donors na lising kun leikhidrabigi yumda satuna mateng khre, leikhidrabi, Ngairangbam Ongbi, Sorodoni na hinglinga metamda Diamond Donors ke thagi lupa chama thangatuna Diamond TV wahong radio gi donors team da yauduna sang naina awa anada mateng pangba yauram khibani tengbang khongsa da Diamond TV wahong radio gi MD James Haikruzam na haikibada ima Sorodoni asi Diamond TV wahong radio bu yamna pamna tazaba yengzaba imani thabak thoram chithadana awa anada mateng pangba yaubirambani mahak masagi sahi maripunipan surabasu tengbang di leplamde adubu chatnabi matung ina donors yauriba member amana laitaba natraga aruba laina yaubada tengbang bagi chatnabi laibana imagi mathau mangam pangtokpada sijinanaba lising kun asi tengbang bani haiki khongsat aduda Diamond TV wahong radio gi donors singsu saruk yakhi imagi mathau mangam pangtoknaba ngasi Diamond donors ki khoi team haijaba tare wahong radio Diamond TV gi staff sing aduga khoi mayam puna mapam si imung manung silak sarakanda imagi mathok mangamda khajitang hai lei amtang or sukat pada mateng oina nabagi ko Diamond Donors ki maike degi lupa lising kun khaktang imagi imungda tamoda mo chindraga pijari imagi thawai na ingna signa leibo oira sunu haidana koi maike desu pijari